Narco terrorist singna Manipur thugainaba honabada India lengang na yengduna leiribasi center nasu narco terrorist singda mateng pangsinduna Manipur thugainaba honabada yaurabra haina maral sirakli athubada irang loisinaba lengana honafam thoi haina Taragi Cheichu gi chairman Khaidem Mani na phongdokrai wafam asing asi Taragi Cheichu na sinduna peace building and conflict transformation haiba hiramda numit marin sumna satharakpa youth leadership development workshop loisinbagi thoramda phongdokhibani Manipur University ke open air theater da pangthokiba thoram aduda Khaidem Mani na makha taraduna Manipur da tholiba irang asida India lengang nasu yengsinaduna leiri Manipur-gi erang-da si kuki punamakka maitai ga khanaba maliba asi tasengbadi natte Manipur-gi wangmadagi changlakpa narco terrorist singna thonbani masida center na tuminna leiba lan khamdaba sina Manipur thugainaba honaba sing aduda michang changlabara lan asi makha tana taunaba sinbara haina maral sirakli Mahakna Manipur Human Rights Commission da leiringai matamda state ki oiba Manipur Peace and Reconciliation Commission ama semnaba Manipur lengakta recommendation tawkiba laikrai masigi matangda lengangna thabak paikhat pasumgani tholiba irang asi loisinaba lengakta miyam punsinduna takshinba mathau tai Manipur-gi conflict situation asida karamna peace porakadage haibadu khangnaba workshop asi pangthokpani workshop adu da saruk yakiba nahanipu da certificate yenthoki loinana facilitator sing-da memento sing supiduna ikai khumnaba utki Atopa kanglup amata bu yona bune haina logo yade kanglup tugi manung degi Manipur thugai bu pamba kanglup amaga yengthin halga basili ba kangbu madugi mayukta koi punama tawba chumi haiba niyang chi makada khajitang do wala basu Manipur ga conflict situation che masida mateng pangnana ba koina kona jabani being a Taragi Cheichu ki chairman mo oina asumba Manipur praja punamuk thusa ina pawjel si piningi madudi asumba Ekoi chikana na su khambidraba sarkar na su yangchin bidraba man leiraba ko yangdi khandi khalam baye sida ekoi machan bhat tan lerga sarkar da taksin babu oire kanglup amada taksin babu oire amada taksin babu oire mateng pangmena bigi mathau tai haibu wafam se thamjari